India gi apunba missing gi chada taramathoi diabetes nabana maram oiraga laina asi khwaidagi chawba silent health crisis ama oirakli. The Lancet na publish tawba research amagi matung inna leibak asida miyoi million chama supna amarom laina asiga loina na hingli. Hena nungnang ningai oiribadi leibak asigi apunba missing gi chada taramanga rom pre-diabetes zone da leiri. Pre-diabetes zone da leiriba miyoi sing asi sugar level wanglabasu mapung phana diabetes na nadriba miyoi sing ni. Ludhiana da leiba RG Hospitals ki Institute of Nephrology ki head Dr. Suman Sethi na hai leibak asigi miyoi kaya laina asina narabasu chagadaba amasung charoidaba chinjak amadi layeng pathap ki matangda lana thajanaba kaya leitabadi nate masina maram oiraga laina asiga loinana hingliba miyoi kaya gi hakchang gi phibam sokchinba henjilakpada natana khudong thiningai oiba phibam phawba yoba yaunari. Diabetes na naraba singi hakchang gi kaya singda laina asina maram oiraga masa khangdana sokhanba kaya thengnari maru oina diabetes na maram oiraga kidney sokhanba asi yamna toina thengnaba layong amani adubu laibak thibadi diabetes na nare haibasi miyoi million kaya ama masana khangjadabana masagi hakchang da soksel lakli basing adu khangjade matam sangna hakchang da sugar level wangduna leirabadi hakchang gi i sengdokpada sizinariba singli sing soksel lai tungda diabetic kidney disease develop tawraktuna kanba ngamdaba phibam amada phawba lakpa yauri. Diabetic kidney disease asi India gi oina renal failure gi khwaidagi chawba maram ama oiri. Laina asigi maramda lana thajanari basing asi mayek sengna khangdokpana hakchang gi sugar level chang chana thambada natana mamal yamlaba hakchang gi kaya sing soksel handana thamnaba hotnabada achawba mateng oigadawri bani. Diabetes haibadi hakchang gi sugar level wangkhalakpa adubuni haibasi khak miyoi ayambana khanglaga laina asigi matangda mayek sengna khangdaba migi masing yamna leiri masina maram oiraga athumba khak chatrabadi hakchang sokningai oidrei haina lana thajanari. Diabetes haibasi yamna complex oiba metabolic condition amane hakchang da insulin sungba amasung hakchang na sunglakliba insulin adu karamna sizinari haibasi yengba tangai phade. India gi mafam ayambada diabetes asi chahi yamlaklaba matam khaktada nagani haina thajannaramliba asi laibak thibani mafam kharadana laina asi thoina luba laina nate amadi chini chabadagi thokhanbani haina lana thajanari laina asiga mari lainaba marik chumba information sing miyamda paktakna na yauhanba ngamdabana miyamna aranba wafam sing asida ngasi su thajanaduna leiribani miyoi kayana lana thajanariba singi manungda athumba chadragadi diabetes naroi haibasi su amani sugar khaktana diabetes nahanba nate laina asi naba honabada aikoina nungti numit khudingi chasilliba carbohydrate sing asinasu achawba mating pangli chak tan haira amadi aluna chingba chinjak singda yauriba carbohydrate sing adu glucose ta onthok laga e gi khongjel da tinkribani ahal laman singda diabetes nakiba ka hena noiba hakchang sajel tawbagi chang watpa amadi chronic stress na maram oiraga laina asi lahalakpa yai amaromda diabetes na narabadi layeng laga adumak phakragani hainasu miyoi kayana lana thajanari. Type 1 diabetes ki oina di punsi chupa insulin sizinabage tangai phadaba lei aduga type 2 diabetes ki oina de control tawduna thamba yai adum oina mak masi pungmang mangki badi ngamde diabetes na narabadi carbohydrate chaba yade haina khanariba asisu aranba thajanabi ni diabetes ki laying di chariba chinjak sing adu balance tawduna thambani carbohydrate natraga sugar chadraga diabetes phahangadaba nate ngasi di processed food kaya hengalakpa lengba otpagi chang hantarakpa amadi noibagi chang hengatnarakpana nahasingda type 2 diabetes nabagi chang hengalakli chahi nauriba angangsingda su type 1 diabetes nabagi chang hengalakli diabetes naraba miyoi singda insulin kapliba asi laina adu phahannaba nate masidi blood sugar level adu control tawduna thamnaba pambai amani haibasi khangbagi tangai phadaba lei insulin kaplaba su diabetes ka loinana hingliba miyoi singna lifestyle hongdokpagi tangai phadabadi adumak lei laina asi nauringaida khangdok hauduna matam chana layeng chathaba amadi lifestyle hongdok haurabadi matam sangna masa mau phana hingba ngami hainasu mahangna makhatana phongdokhi.